ꯃꯌꯥꯝꯗꯨ ꯑꯦꯇꯦꯟꯁꯟ ꯄꯤꯅꯔꯕ ꯃꯇꯨꯡ ꯕꯥꯕꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤꯗꯤ ꯅꯣꯏꯅ ꯇꯥꯔꯨꯒꯗꯕ ꯃꯐꯝꯗꯨ ꯑꯩ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯊꯤꯜꯂꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯥꯏꯅꯔꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯅꯊꯛ ꯊꯣꯡꯕ ꯑꯃ ꯑꯣꯏꯅ ꯍꯥꯏꯒꯗꯕꯗꯤ ꯌꯦꯛꯅꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯣꯏꯗꯕꯅꯤ꯫ ꯉꯝꯂꯤꯕ ꯃꯈꯩ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇꯧꯈꯤꯕ ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯅꯣꯏꯅ ꯇꯥꯔꯨꯒꯗꯕ ꯃꯐꯝꯗꯨꯗ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯂꯩꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯗꯨ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯅꯛꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯑꯀꯤꯕ ꯍꯪꯒꯣꯏꯕ ꯐꯥꯎꯔꯤꯕ ꯀꯌꯥ, ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯋꯥꯠꯂꯛꯂꯤꯕ ꯀꯌꯥꯁꯦ ꯅꯣꯏ, ꯑꯩ ꯃꯌꯥꯝꯅ ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯑꯆꯨꯝꯕꯒꯤꯗꯃꯛ ꯐꯠꯇ꯭ꯔꯕ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯀꯌꯥꯕꯨ ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ, ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯃ, ꯑꯉꯥꯡ ꯑꯃ, ꯑꯍꯜ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯁꯤꯅ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯄꯣꯠꯂꯣꯏꯐꯝ ꯌꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯦꯟꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯂꯝꯂꯅꯤ꯫ ꯅꯣꯏꯅ ꯈꯜꯂꯝꯗꯣꯏꯅꯤ, ꯃꯁꯤꯒꯤ ꯀꯣꯛꯇꯥꯡꯁꯤꯡꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯕꯨ ꯁꯖꯥꯏ ꯄꯤꯈꯤꯕꯒꯤ ꯍꯌꯦꯡ ꯃꯆꯥꯁꯤꯡꯗ ꯂꯥꯛꯅꯒꯦ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯕꯥꯕꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯕꯥꯕꯨꯅ ꯍꯣꯏꯁꯤ ꯐꯥꯒꯤ ꯇꯧꯕꯅꯤ, ꯑꯗꯨꯝꯅꯒ ꯈꯟ ꯌꯥꯄꯣꯟꯇꯦꯀꯣ, ꯅꯠꯇ꯭ꯔꯥ? ꯑꯣꯀꯦ ꯗꯦꯟ, ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯥꯏꯅꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯑꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯅꯣꯏꯅ ꯇꯥꯔꯤꯕ ꯁ꯭ꯇꯦꯁꯟ ꯏꯁꯄꯨ ꯑꯣꯏꯔꯦ ꯋꯦꯁꯄꯨ ꯑꯣꯏꯔꯦ ꯃꯇꯝ ꯆꯥꯅ ꯌꯧꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯣꯏꯟ ꯇꯧꯔꯕ ꯃꯇꯨꯡ ꯌꯨꯝꯗ ꯑꯍꯜ ꯂꯃꯟ ꯀꯌꯥꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯩ ꯃꯈꯥ ꯇꯥꯔꯔꯣꯏ, ꯅꯨꯡ ꯑꯃꯨꯛ ꯄꯥꯏꯔꯛꯂꯅꯤ꯫ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯑꯃꯨꯛ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯃꯥꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯝꯃꯤ꯫ ꯕꯥꯕꯨꯅ, ꯑꯇꯣꯝꯕ꯫ ꯂꯣꯌꯥꯅ, ꯁꯥꯔ꯫ ꯕꯥꯕꯨꯅ, ꯑꯁ ꯌꯥꯔꯦ, ꯁꯥꯔꯗꯣ ꯀꯣꯟꯅ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯣ꯫ ꯂꯣꯌꯥꯅ, ꯑꯪꯀꯜ꯫ ꯕꯥꯕꯨꯅ, ꯅꯣꯏ ꯕꯕꯥꯁꯨ ꯊꯣꯛꯂꯛꯂꯅꯤ ꯍꯥꯏꯕꯅꯤ, ꯑꯩꯁꯨ ꯅꯣꯏꯗ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ꯫ ꯂꯣꯌꯥꯅ, ꯐꯅꯤ ꯑꯪꯀꯜ, ꯂꯥꯛꯄꯤꯌꯨ꯫ ꯕꯥꯕꯨꯅ, ꯍꯧꯖꯤꯛꯇꯤ ꯅꯣꯏꯁꯨ ꯊꯕꯛ ꯐꯪꯂꯕꯅꯤꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦ꯫ ꯂꯣꯌꯥ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯕꯥꯕꯨꯅ, ꯑꯪꯀꯜꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦ, ꯑꯗꯨꯁꯨ ꯑꯪꯀꯜꯒꯤ ꯇꯨꯡ ꯏꯟꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯍꯟꯗꯛꯀꯤꯁꯤꯗ ꯌꯥꯎ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯄꯣꯠꯁꯦ ꯄꯤꯛꯃꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯤꯅꯦ꯫ ꯑꯗꯨꯅ ꯀꯗꯣꯝꯗ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯂꯣꯌꯥꯅ, ꯑꯪꯀꯜ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯖꯣꯏꯟ ꯇꯧꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯂꯣꯌꯥꯅ, ꯏꯃꯥ꯫ ꯁꯨꯅꯤꯇꯥꯅ, ꯇꯥꯔꯦ꯫ ꯁꯨꯅꯤꯇꯥ ꯃꯩꯆꯝ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯈꯕꯔ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯂꯣꯌꯥꯅ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯨꯅꯤꯇꯥ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯕꯔ ꯃꯆꯦꯠ ꯑꯗꯨ ꯃꯩ ꯆꯨꯈꯠꯄꯤꯔꯝꯃꯤ꯫ ꯂꯣꯌꯥ ꯃꯩꯗꯨꯕꯨ ꯀꯥꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯣꯌꯥꯅ, ꯏꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯂꯥꯛꯂꯤ, ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯃꯃꯥꯒꯤ ꯃꯈꯣꯡꯗꯨꯕꯨ ꯁꯣꯛꯂꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ, ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯁꯛꯇꯝꯁꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯀꯨꯏꯔꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯉꯥꯏꯖꯔꯛꯄ꯫ ꯂꯣꯌꯥꯅ, ꯎꯔꯒ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯏꯃꯥ? ꯁꯨꯅꯤꯇꯥꯅ, ꯁꯤꯗꯤ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡꯅꯤ꯫ ꯂꯥꯛꯑꯣ, ꯏꯃꯥꯅ ꯏꯆꯥꯒꯤ ꯏꯁꯤꯡꯁꯨ ꯁꯥꯍꯟꯗꯨꯅ ꯊꯝꯂꯕꯅꯤ, ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ, ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯉꯥꯐꯛꯀ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯁꯨ ꯊꯣꯡꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯨꯅꯤꯇꯥ ꯀꯤꯆꯟꯗ ꯆꯥꯛ ꯊꯤꯔꯤ꯫ ꯂꯣꯌꯥ ꯃꯁꯥ ꯁꯦꯡꯂꯗꯨꯅ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯁꯨꯅꯤꯇꯥꯅ, ꯑꯇꯣꯝꯕ, ꯀꯗꯥꯏꯗꯅꯣ? ꯂꯣꯌꯥꯅ, ꯏꯃꯥ, ꯃꯕꯣꯛꯈꯣꯏꯗ ꯆꯠꯂꯨꯒꯦ꯫ ꯏꯃꯥ ꯆꯥꯛꯇꯣ ꯊꯤꯕꯤꯔꯝꯃꯣ, ꯄꯥꯟꯊꯣꯏꯒꯤꯁꯨ ꯌꯥꯎꯅ ꯊꯤꯕꯤꯔꯝꯃꯣ꯫ ꯁꯨꯅꯤꯇꯥꯅ, ꯑꯇꯣꯝꯕ꯫ ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯑꯗꯨꯛ ꯍꯔꯥꯎꯕ ꯃꯨꯠꯇꯨ ꯊꯨꯒꯥꯏꯅꯤꯡꯗ꯭ꯔꯦ꯫ ꯁꯨꯅꯤꯇꯥ ꯃꯈꯥꯁꯨ ꯇꯥꯔꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯊꯃꯣꯏꯗꯤ ꯁꯣꯏꯗꯅ ꯀꯥꯏꯔꯅꯤ ꯈꯟꯕꯗ ꯋꯥꯈꯜꯗ ꯋꯥꯗꯕ ꯉꯝꯂꯝꯗꯦ꯫ ꯁꯨꯅꯤꯇꯥꯅ, ꯍꯣꯏ꯫ ꯂꯣꯌꯥ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ, ꯏꯁꯩ ꯉꯪꯂꯗꯨꯅ꯫ ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯣꯌꯥꯅ, ꯄꯥꯟ, ꯃꯕꯣꯛ꯫ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦꯅꯦ꯫ ꯂꯣꯌꯥꯅ, ꯀꯩꯅꯣ ꯀꯅꯥꯝ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ? ꯂꯣꯏ ꯁꯤꯈ꯭ꯔꯖꯥꯠꯂꯣ? ꯅꯥꯀꯟꯗꯒꯤ ꯕꯣꯏꯅꯥꯎꯅ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯂꯣꯌꯥ ꯋꯥꯈꯜꯗ, ꯁꯤꯅ ꯑꯃꯨꯛ ꯀꯅꯥꯅꯣ? ꯄꯥꯟꯊꯣꯏꯈꯣꯏ, ꯃꯕꯣꯛꯈꯣꯏ, ꯗꯥꯕꯣꯏꯈꯣꯏ ꯂꯩꯇ꯭ꯔꯣ? ꯑꯩ ꯂꯣꯌꯥꯅꯤ꯫ ꯕꯣꯏꯅꯥꯎꯅ,
ꯂꯩꯇꯦ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯕꯣꯏꯅꯥꯎ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯝ ꯑꯃꯗ ꯕꯣꯌꯤꯡꯅ ꯍꯥꯏꯈꯤꯕꯗꯨ ꯃꯉꯥꯎ ꯊꯤꯕ ꯏꯅꯥꯎ ꯑꯃ ꯂꯩ, ꯍꯧꯖꯤꯛꯇꯤ ASIꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤ ꯍꯥꯏꯕꯗꯨ ꯕꯣꯏꯅꯥꯎ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯕꯣꯏꯅꯥꯎ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯗꯥꯁꯦ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤ ꯍꯥꯏꯕ ꯆꯆꯥ ꯁꯨꯅꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯔꯣ? ꯂꯣꯌꯥꯅ ꯉꯛꯅ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯃꯔꯝꯗꯒ ꯂꯣꯏ ꯈꯪꯉꯤꯅꯤ, ꯃꯁꯤꯕꯨ ꯄꯥꯟꯊꯣꯏꯒꯤ ꯃꯄꯥꯗꯨ ꯑꯣꯏꯔꯖꯥꯠꯂꯣ? ꯂꯣꯌꯥꯅ ꯑꯗꯨꯗꯤ ꯅꯪ ꯄꯥꯟꯊꯣꯏꯒꯤ ꯃꯄꯥꯗꯨꯔꯣ? ꯕꯣꯏꯅꯥꯎꯅ ꯍꯣꯏ ꯃꯥꯅꯦꯗ꯫ ꯂꯣꯌꯥꯅ ꯑꯗꯨꯗꯤ ꯏꯆꯦ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯈꯪꯍꯥꯏ ꯍꯥꯏꯗꯣꯛꯈꯤ꯫ ꯕꯣꯏꯅꯥꯎꯅ ꯀꯔꯤꯑꯕ? ꯂꯣꯌꯥꯅ ꯀꯩꯁꯨ ꯅꯠꯇꯦꯗ, ꯅꯣꯏ ꯆꯦꯗꯤ? ꯕꯣꯏꯅꯥꯎ ꯇꯞꯅ ꯁꯣꯜꯂꯤ꯫ ꯏꯆꯦ ꯅꯨꯄꯥ ꯀꯥꯏꯅ ꯏꯄꯥꯏ ꯇꯥꯛꯊꯣꯛꯂꯒ ꯐꯨꯍꯟꯅꯤꯁꯦ꯫ ꯂꯣꯌꯥꯅ ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ, ꯃꯤꯅ ꯍꯪꯕꯗꯤ ꯇꯥꯗꯦ? ꯕꯣꯏꯅꯥꯎꯅ ꯑꯩꯕꯨ ꯑꯩꯈꯣꯏ ꯆꯦꯕꯨ ꯁꯦꯟꯅꯕ ꯃꯤꯔꯣ? ꯂꯩꯔꯝꯒꯅꯤ, ꯌꯦꯡꯂꯨꯆꯣ ꯀꯩꯅꯣ꯫ ꯂꯣꯌꯥꯅ ꯃꯁꯤ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯤ ꯍꯥꯏꯗꯨꯅ ꯕꯣꯏꯅꯥꯎꯒꯤ ꯃꯅꯥꯗꯨ ꯂꯩꯒꯦ ꯇꯧꯏ꯫ ꯅꯥꯀꯟꯗꯒꯤ ꯃꯦꯝꯃꯅ ꯅꯥꯎ ꯀꯩꯗꯧꯅꯔꯦ? ꯃꯦꯝꯃ ꯆꯪꯂꯛꯏ꯫ ꯍꯩꯃꯥ ꯑꯇꯣꯝꯕ, ꯅꯪ ꯑꯣꯏꯔꯦ, ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯦ ꯏꯆꯥꯗꯤ? ꯁꯛꯀ ꯌꯥꯝ ꯑꯣꯜꯂꯝꯃꯦꯅ, ꯌꯥꯝꯅꯁꯨ ꯐꯖꯔꯝꯃꯦ, ꯅꯁꯥꯁꯨ ꯌꯥꯝ ꯐꯔꯝꯃꯦ꯫ ꯂꯣꯌꯥꯅ ꯑꯩꯈꯣꯏ ꯃꯕꯣꯛꯀꯤ ꯋꯥꯇꯥꯁꯤꯗꯤ, ꯃꯕꯣꯛ ꯀꯩ ꯆꯥꯅꯤꯡꯉꯦ? ꯕꯣꯏꯅꯥꯎꯅ ꯐꯔꯦ ꯐꯔꯦ, ꯀꯩ ꯑꯁꯤꯕ 10ꯅ ꯆꯥꯔꯁꯨ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯕꯣꯏꯅꯥꯎ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯣꯌꯥꯅ ꯌꯦꯡꯉꯨꯅꯦꯁꯦ, ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯅ ꯑꯩꯕꯨ ꯌꯦꯛꯅꯕꯗꯧꯅ꯫ ꯃꯦꯝꯃꯅ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯑꯇꯣꯝꯕ, ꯅꯪꯕꯨ ꯍꯧꯖꯤꯛ ꯂꯥꯛꯄ꯭ꯔꯣ? ꯂꯣꯌꯥꯅ ꯍꯣꯏ ꯃꯕꯣꯛ, ꯌꯧꯔꯛꯇ ꯉꯥꯏꯔꯤꯌꯦ, ꯑꯗꯨꯗ ꯄꯥꯟꯊꯣꯏ ꯎꯅꯤꯡꯃꯟꯗꯅ ꯆꯦꯜꯂꯛꯂꯤꯅꯤ꯫ ꯂꯣꯌꯥ ꯂꯂꯛꯅ ꯑꯩꯅ ꯍꯥꯏꯗꯤ ꯃꯕꯣꯛ ꯈꯣꯏ ꯄꯥꯟꯊꯣꯏ ꯈꯣꯏ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯄꯥ ꯁꯣꯅꯣꯁꯦ ꯍꯥꯟꯅ ꯊꯦꯡꯅꯔꯦ꯫ ꯃꯦꯝꯃꯅ ꯊꯤꯗ, ꯑꯉꯥꯎꯕꯁꯤꯗꯤ ꯌꯥꯝ ꯆꯝꯖꯈ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯂꯣꯌꯥꯅ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯃꯕꯣꯛ, ꯃꯆꯦ ꯑꯆꯝꯕꯤꯒꯤ ꯃꯄꯥꯅꯕꯨ ꯌꯥꯄ ꯍꯧꯅꯗꯦꯗ, ꯃꯤꯕꯨꯗꯤ ꯀꯣꯏꯗꯦ ꯐꯩ, ꯑꯗꯣ ꯃꯕꯣꯛ ꯗꯥꯕꯣꯏꯗꯤ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ? ꯃꯦꯝꯃꯅ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ, ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯐꯣꯟꯗꯤ ꯇꯧꯔꯛꯇ꯭ꯔꯣ ꯃꯕꯣꯛ? ꯃꯦꯝꯃ ꯃꯄꯤ ꯇꯥꯔꯗꯨꯅ ꯑꯇꯣꯝꯕ, ꯏꯆꯥꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯀꯁꯥꯔꯗ ꯂꯩꯔꯤꯉꯩꯗꯗꯤ ꯐꯣꯟ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕꯅꯤꯅ ꯐꯩ, ꯍꯧꯖꯤꯛꯇꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯗꯦ, ꯃꯁꯛꯁꯨ ꯎꯗꯦ, ꯐꯣꯟꯁꯨ ꯆꯠꯇꯦ꯫ ꯂꯣꯌꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯍꯣꯏꯗ ꯃꯕꯣꯛ, ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯇꯧꯖꯔꯛꯀꯅꯤ, ꯑꯩꯁꯨ ꯇꯧꯒꯦ꯫ ꯑꯗꯣ ꯄꯥꯟꯊꯣꯏꯗꯤ? ꯃꯦꯝꯃꯅ ꯃꯊꯛꯇ ꯀꯥꯗ ꯂꯩꯔꯝꯒꯅꯤ, ꯏꯆꯥ ꯊꯣꯏꯕꯤꯁꯨ ꯃꯕꯨꯡ ꯆꯠꯈꯤꯕꯗꯒꯤ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯕꯅꯤ, ꯅꯪꯅ ꯈꯔ ꯊꯦꯝꯂꯝꯃꯨ ꯑꯇꯣꯝꯕ꯫ ꯂꯣꯌꯥꯅ ꯍꯣꯏ ꯃꯕꯣꯛ꯫ ꯑꯁꯨꯝꯅ ꯂꯣꯌꯥ ꯉꯥꯡꯗꯨꯅ ꯀꯥꯔꯛꯏ꯫ ꯂꯣꯌꯥꯅ ꯗꯨꯔꯕꯥꯁꯥꯗꯨꯒꯤ ꯋꯥꯈꯜꯗ ꯃꯪꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯪꯂꯤꯖꯥꯠꯂꯥ? ꯄꯥꯟ, ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ, ꯌꯣꯔ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟ ꯂꯥꯛꯑꯦꯍꯦ꯫ ꯂꯣꯌꯥ ꯄꯥꯟꯊꯣꯏꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯄꯥꯟꯊꯣꯏ ꯆꯤꯌꯔ ꯑꯃꯗ ꯒꯥꯔꯗꯦꯟ ꯎꯕ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯂꯣꯌꯥꯅ ꯄꯥꯟ ꯇꯥꯗ꯭ꯔꯣ, ꯑꯩ ꯂꯥꯛꯑꯦ꯫ ꯄꯥꯟꯊꯣꯏ ꯈꯨꯝꯂꯛꯇꯦ꯫ ꯂꯣꯌꯥ ꯆꯪꯁꯤꯟꯗꯨꯅ ꯄꯥꯟꯊꯣꯏꯒꯤ ꯃꯁꯥꯗꯨ ꯅꯣꯝꯃꯤ꯫ ꯂꯣꯌꯥ ꯄꯥꯟꯊꯣꯏꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯕꯗꯨ ꯎꯕꯗ ꯂꯣꯌꯥꯅ ꯄꯥꯟ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥꯗꯨ ꯉꯁꯥꯏ ꯃꯈꯩ ꯇꯔꯪ ꯑꯃꯗ ꯂꯩꯔꯝꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯄꯥꯟꯊꯣꯏꯅ ꯑꯌꯥ ꯂꯣꯌꯥ, ꯅꯪ ꯂꯥꯛꯂꯕꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯂꯣꯌꯥꯅ ꯑꯩ ꯂꯥꯛꯑꯦ꯫ ꯄꯥꯟꯊꯣꯏꯅ ꯅꯪꯕꯨ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯨ ꯑꯩꯉꯣꯟꯗ ꯎꯍꯟꯒꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯂꯣꯌꯥꯅ ꯁꯤꯠ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ꯫ ꯄꯥꯟꯊꯣꯏꯅ ꯀꯥꯎꯅꯤ ꯅꯪ꯫ ꯂꯣꯌꯥꯅ ꯑꯗꯣ ꯀꯣꯟꯅ ꯍꯣꯔꯦꯟ ꯌꯦꯡꯉꯣ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ, ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣꯕ꯫ ꯄꯥꯟꯊꯣꯏꯅ ꯂꯣꯌꯥ, ꯅꯪ ꯑꯗꯨꯝ ꯆꯥꯔꯨꯔꯣ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯕ꯫ ꯂꯣꯌꯥꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥꯅ ꯉꯥꯏꯔꯛꯂꯒ ꯉꯁꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯤꯗꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯁꯔꯨꯛ ꯌꯥꯅꯤꯡꯗꯕ꯭ꯔꯣ? ꯄꯥꯟꯊꯣꯏꯅ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ, ꯂꯣꯌꯥ ꯄꯨꯛꯁꯦ ꯏꯊꯟ ꯊꯜꯂꯤ ꯑꯗꯨꯒꯤꯅꯤ꯫ ꯂꯣꯌꯥꯅ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯣꯌꯥꯅ ꯄꯥꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯅꯝꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯕꯣꯌꯤꯡꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯏ, ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯆꯠꯂꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯔꯥꯍꯨꯜꯅ ꯚꯥꯏ, ꯅꯪꯅ ꯇꯧꯔꯤꯁꯦ ꯆꯨꯝꯂꯤꯔꯣ? ꯄꯥꯟꯊꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤꯒ
ꯕꯣꯌꯪꯅ ꯚꯥꯏ ꯑꯩ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯅꯤꯡꯗꯤꯌꯦ ꯌꯨꯝꯗꯨꯗ ꯑꯩꯅ ꯂꯩꯕꯅ ꯃꯥꯅ ꯃꯅꯤꯡ ꯇꯝꯅ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯣꯏ ꯚꯥꯏ ꯍꯥꯏꯗꯨꯅ ꯕꯣꯌꯤꯡ ꯀꯞꯄꯤ ꯔꯥꯍꯨꯜꯅ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯑꯗꯣ ꯅꯪ ꯐꯣꯟꯗꯨꯗꯤ ꯍꯥꯡꯉꯨ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯣꯏꯔꯅꯤ ꯕꯣꯌꯪꯅ ꯚꯥꯏ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯇꯥꯕ ꯌꯥꯏꯗ ꯂꯣꯏ ꯁꯤꯟꯅꯔꯝꯂꯕꯅꯤ ꯑꯗꯣ ꯚꯥꯏ ꯅꯪ ꯌꯨꯝꯗ ꯑꯝꯇ ꯆꯠꯄꯤꯌꯨ ꯏꯃꯥꯗꯣ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯨ ꯅꯪꯅ ꯐꯅꯕ ꯔꯥꯍꯨꯜꯅ ꯍꯣꯏꯅꯦ ꯚꯥꯏ ꯑꯗꯨꯕꯨꯗꯤ ꯆꯠꯀꯦꯕ ꯑꯗꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯂꯥꯜꯂꯤꯗ ꯃꯤꯕꯨ ꯑꯣꯠꯂꯤꯔ ꯅꯨꯡꯉꯥꯏꯍꯜꯂꯤꯔꯣ ꯈꯪꯗ꯭ꯔꯦꯗ ꯚꯥꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯣꯌꯥꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏ ꯁꯨꯅꯤꯇꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯀꯩꯝ ꯍꯥꯏꯗ꯭ꯔꯤ ꯂꯣꯌꯥ ꯃꯦꯛꯁ ꯑꯃꯗꯤ ꯌꯨꯍꯦꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯂꯣꯌꯥꯅ ꯍꯜꯂꯣ ꯇꯥꯏꯕꯤ ꯃꯦꯛꯁꯅ ꯚꯥꯏ ꯀꯝꯗꯧꯔꯤꯒꯦ ꯂꯣꯌꯥꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯦꯛꯁꯅ ꯅꯪ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦ ꯚꯥꯏ ꯂꯣꯌꯥꯅ ꯉꯍꯥꯟ ꯂꯥꯛꯄꯅꯤ ꯃꯦꯛꯁꯅ ꯏꯁ ꯉꯍꯥꯟ ꯂꯥꯛꯑꯒ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇꯕ ꯂꯣꯌꯥꯅ ꯑꯁ ꯚꯥꯏ ꯁꯪꯗ ꯇꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯌꯨꯍꯦꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯣ ꯑꯝꯇ ꯃꯦꯛꯁꯅ ꯚꯥꯏ ꯌꯨꯍꯦꯟꯗꯣ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤ ꯂꯣꯌꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯃꯦꯛꯁꯅ ꯉꯥꯏꯈꯣ ꯐꯣꯟ ꯇꯧꯒꯦ ꯄꯥꯏꯕꯨ ꯄꯥꯏꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯗ ꯂꯣꯌꯥꯅ ꯇꯧꯁꯤꯜꯂꯣ ꯃꯦꯛꯁꯅ ꯌꯨꯍꯦꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯌꯨꯍꯦꯟꯅ ꯍꯜꯂꯣ ꯇꯥꯏꯕꯤ ꯃꯦꯛꯁꯅ ꯇꯥꯏꯕꯤꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯤꯡꯕ ꯀꯥꯏꯔꯕꯁꯨ ꯄꯥꯏꯔꯤꯕꯅꯤ ꯌꯨꯍꯦꯟꯅ ꯀꯅꯥꯅꯣ ꯅꯤꯡꯕ ꯀꯥꯏꯔꯕ ꯍꯥꯏꯕꯣ ꯑꯅꯧꯕꯔꯣ ꯃꯦꯛꯁꯅ ꯍꯣꯏ ꯍꯜꯂꯣ ꯚꯥꯏ ꯂꯣꯌꯥꯅ ꯍꯩꯁꯛ ꯅꯪꯀꯣ ꯅꯤꯡꯕ ꯀꯥꯏꯔꯕ ꯀꯥꯏꯅ ꯁꯤꯅꯤ ꯍꯦꯅ ꯍꯟꯗꯛꯇꯤ ꯀꯥꯏꯔꯔꯣꯏꯌꯦ ꯊꯨꯡꯂꯗꯕꯅꯤ ꯌꯨꯍꯦꯟꯅ ꯂꯣꯌꯥ ꯅꯪ ꯊꯣꯛꯂꯛꯂꯕꯣ ꯂꯣꯌꯥꯅ ꯍꯣꯏ ꯌꯨꯍꯦꯟꯅ ꯊꯣꯛꯂꯛꯄꯒꯥꯁꯦ ꯊꯣꯛꯂꯛꯑꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯦꯅꯦ ꯃꯁꯦ ꯃꯤ ꯃꯆꯥꯗꯤ ASIꯒ ꯑꯣꯏꯈꯤꯕꯗꯒꯤ ꯌꯥꯝ ꯄꯣꯡꯈ꯭ꯔꯦꯀꯣ ꯂꯣꯌꯥꯅ ꯑꯁ ꯑꯝꯇ ꯉꯥꯏꯈꯣ ꯍꯌꯦꯡꯗꯣ ꯁꯣꯏꯅꯤꯀꯣ ꯃꯦꯛꯁꯅ ꯍꯌꯦꯡꯕꯨ ꯀꯩ ꯂꯩꯒꯦ ꯌꯨꯍꯦꯟ ꯀꯩ ꯂꯩꯒꯦ ꯍꯌꯦꯡꯕꯣ ꯂꯣꯌꯥꯅ ꯌꯥꯔꯦ ꯁꯛꯑꯅꯤ ꯊꯝꯃꯒꯦ ꯃꯦꯛꯁꯅ ꯑꯁ ꯐꯥꯒꯤ ꯇꯧꯕꯅꯤꯕ ꯅꯪꯒꯤꯕꯨ ꯀꯩꯒꯤ ꯀꯥꯎꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯌꯣꯠꯁꯕꯤ ꯃꯈꯣꯡꯅꯤ ꯃꯦꯛꯁꯅ ꯌꯨꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯠꯇ꯭ꯔꯣ ꯌꯨꯍꯦꯟ ꯑꯩꯈꯣꯏꯁꯦ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯅꯠꯇ꯭ꯔꯣ ꯌꯨꯍꯦꯟꯅ ꯃꯥꯅꯤ ꯀꯩꯅꯣ ꯁꯥꯎꯒꯟꯕꯁꯤꯅꯕ ꯅꯪ ꯍꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯕꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯃꯗꯣ ꯂꯣꯇꯔꯤ ꯐꯥꯎꯔꯕꯣ ꯂꯣꯌꯥꯅ ꯐꯥꯎꯗ꯭ꯔꯤꯗ ꯐꯥꯎꯍꯜꯂꯁꯤꯔ ꯈꯜꯂꯤꯕ ꯃꯦꯛꯁꯅ ꯂꯣꯇꯔꯤ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯃꯤꯡ ꯐꯥꯎ ꯂꯥꯎꯊꯣꯔꯛꯑꯣꯏꯀꯣ ꯌꯨꯍꯦꯟꯅ ꯉꯥꯏꯈꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯅꯣꯏ ꯗꯥꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯂꯣꯌꯥꯅ ꯂꯩꯇꯦ ꯊꯕꯛ ꯑꯃꯒꯤꯅꯦꯅ ꯀꯨꯏꯔꯦ ꯆꯠꯈꯤꯕ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯕꯣꯛꯅ ꯍꯥꯏꯕꯅꯤ ꯌꯨꯍꯦꯟꯅ ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯤꯕ ꯂꯣꯌꯥꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯣ ꯅꯪꯕꯨ ꯃꯊꯥ ꯁꯥꯔꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯌꯨꯍꯦꯟꯅ ꯍꯣ ꯏꯃꯥꯅ ꯅꯨꯄꯤ ꯊꯤꯔꯣꯌꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯏꯁꯥ ꯐꯥꯎ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯖꯗ꯭ꯔꯤ ꯃꯦꯛꯁꯅ ꯉꯝꯃꯣꯏ ꯈꯪꯉꯦꯕ ꯊꯕꯛ ꯑꯃ ꯇꯧꯗꯤ ꯌꯥꯗꯦ ꯌꯨꯍꯦꯟꯅ ꯍꯩ ꯑꯣꯖꯥ ꯌꯥꯔꯦ ꯂꯣꯌꯥꯅ ꯅꯪ ꯔꯦꯖꯤꯌꯥꯅ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯃꯦꯛꯁꯅ ꯃꯗꯨ ꯃꯁꯨꯕ ꯑꯦꯛꯇꯤꯡꯗꯤ ꯄꯨꯔꯥ ꯏꯪꯂꯤꯁ ꯐꯤꯂꯝꯅꯤ ꯂꯣꯌꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯐꯤꯂꯝꯒ ꯀꯨꯝꯂꯨꯔꯕꯣ ꯏꯇꯥꯎ ꯅꯨꯡꯁꯤꯕ ꯚꯥꯏꯔꯦꯜꯒ ꯆꯠꯀꯅꯤꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯄꯨꯔꯥ ꯚꯥꯏꯔꯦꯜ ꯄꯨꯔꯅꯤ ꯁꯦꯀꯦꯟ ꯐꯥꯍꯧꯔꯣꯏꯀꯣ ꯃꯦꯛꯁꯅ ꯅꯪꯁꯨ ꯃꯊꯥꯗꯤꯕ ꯃꯩ ꯀꯥꯞꯄꯤꯍꯦ ꯑꯩꯅ ꯍꯥꯏꯔꯤꯅ ꯑꯃ ꯅꯪꯅ ꯍꯥꯏꯗꯣꯔꯛꯂꯤꯗꯨꯅ ꯑꯃ ꯁꯩꯇ ꯑꯣꯏꯕ ꯑꯩꯗꯤ ꯂꯩꯀ꯭ꯔꯛ ꯊꯤꯟꯅꯤꯡꯉꯦꯍꯦ ꯌꯨꯍꯦꯟꯅ ꯅꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯨꯕ ꯑꯩꯁꯦ ꯎꯀ꯭ꯔꯣꯡ ꯑꯍꯣꯕ ꯄꯥꯝꯃꯦꯗꯨꯅꯤ ꯇꯧꯔꯤꯁꯦ ꯃꯦꯛꯁ ꯅꯪ ꯈ꯭ꯋꯥꯏꯗꯨꯅ ꯃꯔꯣꯟ ꯑꯃ ꯃꯦꯛꯁꯅ ꯆꯨꯝꯗ꯭ꯔꯣ ꯀꯧꯔꯤꯅꯦ ꯀꯥꯏꯅ ꯗꯗꯥ ꯇꯥꯃꯣ ꯀꯧꯗꯦ ꯃꯁꯤꯗꯩꯁꯤꯗ ꯍꯅꯤ ꯍꯕꯤ ꯅꯠꯇꯦ ꯍꯦꯛ ꯄꯣꯛꯊꯣꯔꯛꯄꯗꯒꯤ ꯃꯆꯤꯟꯗꯕꯨ ꯑꯁ ꯀꯩꯅꯣꯒ ꯈꯪꯖꯗꯦꯗ ꯑꯩꯈꯣꯏꯗꯤ ꯌꯨꯍꯦꯟꯅ ꯌꯥꯔꯦ ꯏꯕꯣ ꯅꯣꯏꯒꯤ ꯃꯇꯨ ꯃꯋꯥ ꯀꯥꯏꯅ ꯀꯧꯅꯕꯗꯣ ꯑꯗꯨ ꯁꯔꯨꯛ ꯐꯔꯕꯅꯦ ꯑꯁꯤꯅ ꯑꯅꯤꯗꯨ ꯃꯔꯩ ꯑꯔꯩꯕ ꯃꯈꯩ ꯄꯨꯊꯣꯛꯇꯨꯅ ꯌꯦꯠꯅꯔꯝꯃꯤ ꯂꯣꯌꯥꯅ ꯌꯥꯔꯦ ꯑꯝꯇ ꯂꯦꯞꯄꯣ ꯂꯩꯇꯕ ꯃꯤꯒꯤꯁꯨꯈꯔ ꯈꯟꯕꯤꯌꯣ ꯃꯦꯛꯁꯅ ꯅꯪꯁꯨ ꯍꯌꯦꯡꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯇꯨ ꯃꯃꯥꯡꯗ ꯆꯣꯞꯍꯟꯒꯦ ꯈꯪꯅꯤ
ꯂꯣꯌꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯇꯧꯕꯤꯔꯅꯨꯀꯣ ꯐꯔꯦ ꯑꯩ ꯊꯝꯂꯒꯦ ꯑꯇꯩ ꯃꯌꯥꯝꯁꯨ ꯇꯧꯗꯧꯕ ꯋꯥꯠꯂꯤ ꯍꯣꯔꯦꯟ ꯇꯧꯔꯛꯀꯦ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯏꯇꯨꯐꯥꯎ ꯍꯥꯏꯗ꯭ꯔꯤ ꯌꯨꯍꯦꯟꯅ ꯑꯦ ꯂꯝ ꯂꯥꯞꯄꯅꯤꯅ ꯅꯪꯍꯧꯔꯣꯏ ꯈꯔ ꯊꯨꯅ ꯆꯠꯂꯣꯍꯦ ꯂꯣꯌꯥꯅ ꯍꯩ ꯁꯛ ꯅꯪꯀꯣ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯑꯁꯨꯝꯗꯅ ꯄꯥꯟꯊꯣꯏ ꯃꯁꯥꯗꯨ ꯁꯣꯟꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯄꯥꯟꯊꯣꯏ ꯕꯣꯌꯤꯡꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯏ ꯑꯗꯨꯕꯨ ꯕꯣꯌꯤꯡꯒꯤ ꯐꯣꯟꯗꯨ ꯆꯠꯂꯝꯗꯦ ꯄꯥꯟꯊꯣꯏ ꯕꯣꯌꯤꯡ ꯃꯕꯥꯅꯤ ꯁꯥꯟꯅꯈꯤꯕ ꯉꯥꯡꯅꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡ ꯀꯞꯂꯤ ꯃꯊꯟꯇ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ ꯅꯥꯀꯟꯗꯒꯤ ꯄꯥꯟꯊꯣꯏꯒꯤ ꯁꯛꯃꯥꯟꯅꯕꯤ ꯑꯃꯅ ꯄꯥꯟꯊꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯅꯥꯛꯇ ꯇꯥꯕ ꯃꯅꯤ ꯑꯃꯕꯨ ꯈꯨꯟꯕ ꯍꯩꯇ꯭ꯔꯤꯗꯨꯕꯣ ꯄꯥꯟꯊꯣꯏꯅ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯁꯛꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯩ ꯅꯪꯒ ꯁꯛꯃꯥꯟꯅꯕꯤꯅꯤ ꯈꯨꯝꯃꯣ ꯅꯪꯅ ꯃꯤꯉꯝꯗꯕ ꯃꯇꯧꯒꯨꯝ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯄꯥꯟꯊꯣꯏꯅ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯁꯛꯃꯥꯟꯅꯕꯤ ꯑꯗꯨꯅ ꯅꯪꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯀꯔꯤꯒꯤ ꯑꯣꯠꯂꯤꯕ ꯅꯪꯒꯤꯗꯃꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄ ꯉꯝꯕ ꯃꯥꯒꯤꯗꯃꯛ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯅꯣꯛꯍꯟꯗꯅ ꯊꯝꯂꯤꯕ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯊꯃꯣꯏ ꯄꯥꯟꯗꯕꯤꯔꯣ ꯅꯪꯕꯣ ꯄꯥꯟꯊꯣꯏ ꯀꯞꯇꯨꯅ ꯃꯥꯅꯦ ꯑꯩ ꯊꯃꯣꯏ ꯄꯥꯟꯗꯕꯤꯅꯤ ꯑꯩꯕꯨ ꯑꯃꯨꯛ ꯋꯥꯍꯟꯕꯤꯔꯅꯨ ꯆꯠꯈ꯭ꯔꯣ ꯅꯪꯁꯨ ꯏꯃꯥꯡꯗꯒꯤ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯍꯤꯡꯍꯟꯕꯤꯌꯣ ꯁꯛꯃꯥꯟꯅꯕꯤ ꯑꯗꯨ ꯅꯣꯛꯂꯒ ꯑꯗꯨꯛ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯑꯗꯨꯝꯅ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯤꯒꯤ ꯊꯃꯣꯏꯁꯨ ꯋꯥꯗꯅꯕ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯇꯣꯜꯂꯦ ꯈꯟꯖꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯄꯥꯟꯊꯣꯏꯅ ꯑꯩ ꯆꯠꯀꯅꯤ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯋꯥꯍꯟꯗꯧꯕ ꯂꯩꯔꯕꯗꯤ ꯑꯩ ꯆꯠꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯕ꯭ꯂꯦꯗ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯟꯒꯦ ꯇꯧꯏ ꯕꯣꯏꯅꯥꯎꯁꯨ ꯃꯆꯦꯅ ꯀꯅꯥꯅꯣꯃꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯕꯣꯏꯅꯥꯎꯅ ꯏꯆꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯁꯦ ꯊꯥꯗꯣꯛ ꯏꯆꯦ ꯕꯣꯏꯅꯥꯎ ꯃꯆꯦꯗꯒꯤ ꯕ꯭ꯂꯦꯗꯇꯨ ꯃꯨꯟꯕꯗ ꯕꯣꯏꯅꯥꯎꯗ ꯑꯣꯏꯅ ꯂꯦꯟꯁꯤꯜꯂꯝꯃꯤ ꯄꯥꯟꯊꯣꯏ ꯕꯣꯏꯅꯥꯎꯗ ꯁꯣꯛꯄꯗꯨꯗ ꯕ꯭ꯂꯦꯗ ꯑꯗꯨ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯄꯥꯟꯊꯣꯏ ꯃꯃꯥꯏꯗꯨ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯕꯣꯏꯅꯥꯎ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯕꯣꯏꯅꯥꯎꯅ ꯏꯆꯦ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯁꯦ ꯀꯩꯗꯧꯔꯒꯦ ꯅꯅꯥꯎꯗ ꯍꯥꯏꯌꯨꯁꯦ ꯏꯆꯦ ꯕꯣꯏꯅꯥꯎ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯄꯥꯟꯊꯣꯏ ꯈꯨꯝꯗꯦ ꯕꯣꯏꯅꯥꯎꯅ ꯏꯆꯦ ꯁꯦ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯆꯦꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯄꯥꯟꯊꯣꯏ ꯃꯧꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯧꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯥꯟꯊꯣꯏꯅ ꯅꯥꯎ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯁꯤꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯥꯟꯕ꯭ꯔꯣ ꯅꯥꯎ ꯍꯥꯏꯗꯨꯅ ꯃꯧꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯕꯣꯏꯅꯥꯎꯅ ꯏꯆꯦ ꯅꯪ ꯀꯅꯥꯒ ꯀꯩ ꯍꯥꯏꯅꯔꯒꯦ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯅꯠꯇ꯭ꯔꯒ ꯏꯕꯥꯏꯒ ꯕꯣꯏꯅꯥꯎ ꯀꯩꯅꯣꯒ ꯗꯥꯕꯣꯏꯒ ꯁꯥꯎꯅꯕ꯭ꯔꯣ ꯆꯠꯂꯝꯗꯥꯏꯗꯁꯨ ꯏꯆꯦꯗ ꯀꯩꯝ ꯍꯥꯏꯔꯝꯗꯦ ꯄꯥꯟꯊꯣꯏꯅ ꯅꯥꯎ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯂꯝꯃꯤ ꯕꯣꯏꯅꯥꯎ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯕꯣꯏꯅꯥꯎ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯂꯣꯌꯥ ꯆꯪꯂꯛꯏ ꯂꯣꯌꯥꯅ ꯄꯥꯟ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯂꯣꯌꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯄꯥꯟ ꯀꯩꯗꯧꯅꯔꯒꯦ ꯅꯥꯎ ꯅꯣꯏ ꯆꯦꯗ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒꯦ ꯕꯣꯏꯅꯥꯎ ꯇꯞꯅ ꯀꯩꯝ ꯍꯥꯏꯗꯦ ꯗꯗꯥ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯂꯣꯌꯥꯅ ꯄꯥꯟ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯗꯨꯕꯣ ꯑꯩꯈꯣꯏ ꯗꯥ ꯕꯣꯏꯁꯤꯅ ꯃꯔꯣꯟ ꯑꯃ ꯄꯥꯟꯊꯣꯏꯁꯦ ꯍꯨꯟꯗꯣꯛꯂꯒ ꯄꯪꯆꯠꯇ ꯆꯠꯂꯦ ꯍꯣꯏꯗ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯁꯤꯗꯤ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯄꯥꯟꯊꯣꯏꯅ ꯍꯥꯏꯌꯨ ꯀꯩꯅꯣ ꯂꯣꯌꯥꯅ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ ꯑꯗꯣ ꯅꯥꯎꯅꯕꯥꯅꯤꯁꯨ ꯌꯥꯎꯗꯣꯏꯅꯤꯀꯣ ꯄꯥꯟꯊꯣꯏꯅ ꯂꯣꯌꯥ ꯑꯩ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯕꯣꯏꯅꯥꯎꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯅꯣꯝꯂꯛꯏ ꯄꯥꯟꯊꯣꯏ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯣꯌꯥꯅ ꯀꯩꯗꯧꯔꯒꯦ ꯄꯥꯟ ꯍꯥꯏꯔꯛꯑꯣ ꯅꯥꯎ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯕꯥꯔꯗꯦꯁꯦ ꯌꯥꯎꯅꯤꯡꯗꯕꯒꯤꯔꯣ ꯕꯣꯏꯅꯥꯎꯅ ꯅꯠꯇꯦꯗ ꯌꯥꯎꯗꯣꯏꯅꯤ ꯀꯩꯒꯤ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯣꯌꯥꯒꯤ ꯕꯥꯔꯗꯦꯒꯤ ꯃꯌꯥꯝ ꯄꯨꯡꯂꯥꯡ ꯂꯥꯡꯂꯤ ꯔꯥꯍꯨꯜꯁꯨ ꯕꯣꯌꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯌꯤꯡ ꯈꯣꯏꯗ ꯆꯠꯂꯝꯃꯤ ꯔꯥꯍꯨꯜ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ
ꯊꯣꯔꯛꯄꯗ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯊꯦꯡꯅꯔꯝꯃꯤ ꯂꯣꯌꯥ, ꯃꯦꯛꯁ ꯑꯃꯗꯤ ꯌꯣꯍꯦꯟ꯫ ꯌꯣꯍꯦꯟꯅ ꯗꯥ ꯔꯥꯍꯨꯜꯅꯤꯅꯦ꯫ ꯗꯥ ꯔꯥꯍꯨꯜ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯔꯥꯍꯨꯜꯅ ꯌꯣꯍꯦꯟ ꯕꯣꯌꯤꯡ ꯈꯣꯏꯗ ꯂꯥꯛꯂꯝꯕꯅꯤ꯫ ꯌꯣꯍꯦꯟꯅ ꯂꯩꯕꯨ ꯂꯩꯍꯧꯕ꯭ꯔꯣ? ꯔꯥꯍꯨꯜꯅ ꯂꯥꯜꯂꯛꯅ ꯂꯩꯍꯧꯗꯦ, ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯂꯕ꯫ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯌꯣꯍꯦꯟꯅ ꯏꯃꯥꯟꯅꯕꯒꯤ ꯕꯥꯔꯗꯦ ꯂꯥꯛꯄꯅꯤ꯫ ꯗꯥ ꯕꯣꯌꯤꯡ ꯉꯍꯥꯟ ꯍꯥꯏꯒꯦ ꯇꯧꯕꯗ ꯔꯥꯍꯨꯜꯅ ꯃꯔꯛ ꯊꯠꯂꯛꯏ꯫ ꯔꯥꯍꯨꯜꯅ ꯉꯥꯏꯈꯣꯅꯦ, ꯃꯦꯛꯁꯇꯤ ꯃꯁꯛ ꯈꯪꯉꯤ, ꯑꯃꯁꯦ ꯕꯣꯌꯤꯡꯒꯤ ꯃꯅꯥꯎꯄꯥꯗꯨꯔꯣ? ꯂꯣꯌꯥꯅ ꯃꯥꯅꯦꯗ꯫ ꯔꯥꯍꯨꯜꯅ ꯑꯗꯨꯗꯤ ꯗꯗꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯄꯨꯜꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯍꯨꯜ ꯆꯠꯈ꯭ꯔꯦ꯫ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ꯫ ꯃꯦꯛꯁꯅ ꯀꯩꯅꯣ ꯌꯣꯍꯦꯟ? ꯀꯩꯅꯣꯅꯦ ꯅꯪ ꯍꯧꯖꯤꯛꯀꯤ ꯈ꯭ꯋꯥꯏꯗꯨꯕꯣ? ꯂꯣꯌꯥꯅ ꯑꯗꯨꯅꯦ ꯍꯥꯏꯁꯤ, ꯅꯪꯒꯤꯁꯦ ꯃꯅꯨꯡꯗ ꯀꯩꯅꯣꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯗ꯫ ꯌꯣꯍꯦꯟꯅ ꯂꯩꯕꯒꯤꯅꯦ ꯍꯥꯏꯁꯦ꯫ ꯂꯣꯌꯥꯅ ꯀꯩꯅꯣ? ꯀꯩ ꯂꯩꯔꯤꯅꯣꯕ ꯍꯥꯏꯁꯦ? ꯑꯁ ꯅꯪ ꯋꯥꯍꯩꯁꯦ ꯀꯤꯕꯨ ꯀꯤꯖꯩꯀꯣ꯫ ꯌꯣꯍꯦꯟꯅ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯆꯆꯥꯒꯤ ꯃꯆꯥꯅꯤ꯫ ꯑꯩ ꯉꯍꯥꯟ ꯃꯣꯏꯗ ꯆꯠꯂꯨꯏ, ꯑꯗꯨꯗ ꯗꯥ ꯕꯣꯌꯤꯡꯗꯣ ꯃꯣꯏꯗ ꯂꯩꯍꯧꯕ, ꯗꯥ ꯔꯥꯍꯨꯜꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕ꯫